Farm Mapuna mahaki license Nongmeina kapada farm Sennaba sangba miyoi ama laikhidre. Thodok adubu yaningdaba fongdoktuna GAC ama sembaga loinana Manipur lengakta tongan ba wakat sing taksinkhre. Wakat sing pidriba fauba asiba haksang lauroi hairi. Police ki pau matungina thodok asi ngarang numidang pung 9 makhairom tabada Thoubal district ki Hairok police station ki manung chanba Hairok Khangrok ta nauna saba farm ama sangbaga mari leinana chakcha haijanabada thokibani hairi. Laikhidraba farm sangba miyoi adugi mamingna Laisram Tombi chahi nifu manga apokpa laikhidraba Laisram Khomai kawi mahak Hairok part 2 Devi Mandop laikai dagini aduga mahak pu Nongmeina kapliba farm mapu adugi mamingna Ningthaujam Rajnikanta chahi nifu mari apokpa laikhidraba Ningthaujam Mengjor kawi mahakna Hairok part 2 mayai laikai dagini hairi. Thodok thokliba mafam asi makhoi anigi yumdagi chaurakna kilometer mari rom lapna laiba chingkhong maya nakna laiba local amadani. Farm mapu Rajnikanta police na fare Tombibu mahakna Nongmeina kapani haiba asi mahak masanasu yazare haina police na fongdorakli. Police ki pawasi na makata na hai ngarang asi Rajnikantagi Hairok Khangrok ta nauna saba farm ama sangaba numitni ayuki sangaba ki thoram sing loiraba matungda numidangda farm aduda Rajnikanta yauna makhoi miyoi khara chakcha haijanaki maduda marai yetnarakpadagi Rajnikanta na mahaki license Nongmai adu puthoklaga Tombibu makokta kapani. Tombibu ahanbada Thoubal district hospital da pukhatki adubu doctor na siri haina confirm tauki. Mahaki asiba haksang adu hauzik Jenims ki Miriel sangda thamli hairi. Amaromda thodok adugi pau mathang tanarakpadagi ngarang namidang pung 12 makhairom tabada khoisaunaraba miyamna farm mapu Rajnikantagi yum thudektuna akayatoi thokhankhre. Ngarangi farm sangabaduda yauba miyoi singna fongdorakpagi matungina Rajnikanta masana ayuktasu Nongmai puthoklaga blank fire tauki. Maduda sangaba yauba miyamnasu yamna saunaki. Mihad adubu pendaba fongdoktuna laikhidraba Laisram Tombigi loinabi Laisram Padmana fongdorakpada mahaki mapuroiba du icham chamna thabak sujaraga hingjabani. Mahaki mapuroibabu kari maramgi hatpiribano mapuroibagi maral karino takpiyu. Mapuroiba du ngasi faubada kanagumba miyoi amataga nungainadaba amadi saunaba amatasu laikhidri. Mapuroibabu kari maramgi hatpiribano haiba maram adu khanganbiyu. Laihoriba macha ahum mapuroiba yaudana karamna yok thakani mapuroibana pumnamak hotnabirambani haiki. Maragasida mihada siga mari lainana ngasi ayuk pung 9 taba matamda Hairok part 2 Devi Mandop Laikai Divine Nongpok Ningthau Youth Club ta miyamgi oiba mifama mapang thoktuna mihada siga mari lainana GAC against cold-blooded murder of Laisram Tombi haiba ama semduna Manipur laingakta tongan ba wakat sing taksinkhre. Ngasi semkiba GAC na takiba wareki matungina tamthiraba mihad asi kanagumba miyoi kharaga lautunaraga chathaba mihad amani haina lawi. Maramaduna chenariba miyoi sing fagatuna logi oiba matik chaba chairak fanghanba laikhidraba Tombigi imungda mihad asida chenariba imungna seloina lupa lak yangkhai pihanba hainasu lepnaki. Aroibada laikhidraba Tombigi thawai yaudraba haksang Rajnikantagi farmda lairol chanba hainasu lepnaki. Hairiba warep demand sing asi thabak to thoraktriba fauba asiba haksang laudaba hainasu lepnaki. Mana yung mga si pura laibane yung mga si pura ay isa sila ay taman pa na kari na kanya ba natin isa sa mali makikik na ba kanahamat to sila ito mahagan wala to ba to sinat ba kanahamat to sila ito mari isa sa mali nga ni mama kari ba lang kita magta nung siya ito na may kapilip no makanilalo ba gino makanilalo ba gino ay maram bukang yan bingay mari isa sa mali tapos si pura kaya ibang si mumana agang di mo na rin taman ba na ay mumana takpi ba na kani maram gino ay kaningay maray tramatong ka na agang hindi ka na lang taman rin maray tramatong Magi marami kang lingit.